Numit adu 26 November 1930 Canada-gi The Meriden Daily Journal haiba pauchesgi front page ta pau ma publish toraki. Pau adugi title asi Village of the Dead haina kaurami. Pau asina Canada pumda loina akiba amadi angakpa ohenki maramdi North Canada da laiba tribe kanglup ama nongma namidang amada khanghaudana pulap mangkhirami. North Canada gi yamna manung sangsilaga laiba mafum amada Anjikuni lake haina kauba part ama lairami. Part adugi manakta yamna pikba khungang amada Eskimo tribe haina khangnaba mioi kanglup asi lairami. Khungang asida punna mioi sumnadagi chamadagina chama yankai phawgi manungda lairami. Makhoina part aduda nga faraga hingnabagi lambi oirami. Anjikuni lekna lairiba mafum sigi yamna chawba akoibasida sumdagi mioi lising muktani lairibasi. Mafum asida mi yamna laitribagi maramasi mafum asigi climate asi Canada gi atai mafum dagi yamna ingba haibudu oi. Anjikuni lekta nga khaktan natana manak nakpa jaga adudasu atopa sa kya lai aduna mafum aduda sadhanba kya su yamna toina laklami. Matamadu 1930 gi November thagi yamna ingma numit amani. Zo level ko bunupa amana mafum aduda sa tanba laklami. Mahakna sum sanga sing adu faringaida matamsu sum thengjilaklami amadi numitsu tasilaki. Asumna matam aduda mahakna hana dongna Anjikuni leki nakalda lairiba Eskimo tribe ke lefamda changduna ahinga du leknaba khalami. Eskimo tribe si atopa miyoisingna lakpa matamdasu yamna fazana welcome tawbagi maming chatliba kanglup amani. Maram asina zo level na magi khuchukalai singru yomsilaga tapna Eskimo tribe ke lefamdu tamna laklami. Numitaru thavalsu yamna farami adubu mahangna sum lakpa matamda kanaguma amatagi makhol taramde amadi masaksu amata uramde. IPL season lakpusida Bengali actress Madhumita Sarkarna represent over India ki miyamna Khwaidagi pamnaba platform most players ki matangda khangminasi. Cricket, football amadi tennis ki live match yengnaba most play apps download to matamda sign up tawbugi rupees 500 su fangani. Most play apps da game makhal su yauri kudamoni aviator slots amadi zili game kudimakta bonus phanayam su fangani. Most play apps ki Facebook ta review to matamda 200 rupees amadi refer to matamda 1200 su fangani. Aduga most play gi Khwaidagi nungairibasina adomgi winning adu matam amekta da withdraw tawbusu yai. Phone Pay, Google Pay madi bank transfer amekta da yamna line deposit tawbusu yai. Comment ta pizariba link asida register tawraga most play apps download tawraga 200 rupees claim tawbiyo. Zona mamangdasu Eskimo tribe ki da ahing levi yaukrabani dubu handagisidi hanagi iman manadaba moong ama zo level na powerme. Nahan makai di mahang na khungang adu yorokpa matamda hui khongbagi makholsa dum tabani dubu numitumadi karisu makhol thoktana ichik-chiklaga leiramki. Zona tapna chalammadagi khara kanna chattuna khungang adu thuna yawnaba honarami. Mahakna ahanbada miyoising adu tumlaga leiva natraga kadaidanoma chathokkiba oigani haina khalami. Mahakna sum lakpada laptangna yumsing adu ubu fanglaki amadi yumsing adudagi maikhusu tholokpa urami. Adubu mahakna yumsing adugi manakta yorokpa matamdadi kanaguma amatagi makhol taramde. Asumna zo level na khungang adu yorokpa matamda mioi kanamta leiram kite amadi sanga su amatta leiramde. Adubu Khwaidagi ngaklibasi yumsingdagi maikhudi tholakkhibane adubu mioi singdi amatta leiramdeba asini. Mahakna yumsing aduda changduna yengbada kanasu leiva thengnaramde. Zo kanamta leiramdeba aduda mafum aduda adum halakpa yavane adubu mahakna yamna angakpa amasu thengnarami. Yumsing adugi marakta khara amada sak ensang thonglambagi maungda maising adu saklaga leiramki amadi sak ensang adusu loina karaga leiramki. Leiramliba maungsing ayaki mamangda miyoising aduna sanaba thonglamlaga kadaidanoma hatu chatkibagi maungni. Aduga mafum aduda nupisingna fi fortpagi fising adusu loina leiramki amadi yetum aduda langsu lengga fi folamagi maungda loina leiramki. Leiramliba maungsi Eskimo tribe ki miyoising adu khanghauduna kadaidanoma chatkibagi maungni. Adubu makhoina chatkribasi kadaida oiramgani. Zo level na khungang adu koichat chattuna kari lei haiduna yenglami. Mahakna sum yengluba matamda Eskimo tribe ki pullaga thamba huising adusu sadabadagi siraga leiramki. Huising adu manakta machinjakti leirami adubu huising adu pullaga thamba oivana chaba ngamdabadagi siba oigani haina mahakna khalami. Aduga mafum amadana yamna chawba mungpham manba akutpam fam amasu thengnaki.
kongkot adu ikui kuitringi mamangda tauram bani duna mioi singrasu ikui kuitringi mamangda chatkiba oigani haina khalami masigi mayam asi ubala zo level adu yamna kiba madi angakpana pik thanki numidangi matam aduda kanasu leitaba jungle marak aduda mathanta masigi mayam se thengna bahibsi adum kiva tavani Eskimo tribe ki mioi singsi mafam amada chatpa oigera yumda leiba oigera makhoi gi hui sing adu adum puraga chatpani aduna leiram liba mong sina taklibasi khungang sida kariguma amadi thokre haina takpani mioi sing adu hathu makhoi gi hui firol loina thamlamlaga chanaba thonglamlaga amadi mai fawu muthalamdra mafam amada pulap chatkre habasi mayik sengna takli zona mafam maduragi thoraklaga yamna thuna manak nakpa telegraph office amada salami asumna mahangna Royal Canadian Mounted Police Camp da contact tawraga mahangna ukhiba angakpa sing adu loina tamlami police singna khungang adu da lakpa matamda zona tamkhiba sing adu chap manana loina leiramki ahan mada police singna mafam adu da kanagum kharana mioi sing adu loina hatok lamba oigani haina khalam idubu mafam adu da igumasu amata thengnaramde I natraga atopa karigma khudam amadi leifam thokpani dubu karisu thengnaramde THOUDOK asigi chapchaba khangnanava search operation ama torami search operation aduda zona thengnakhidaba angakpa kyasu thengnaki khungang adu unngakna loina thana kupsilaga lerame dubu mafam aduda sumnagi zogi khongul natana atai mioi amatagi khongul taramde zona tana atai mioi singna mafam asida lakpa natraga chatpagi mami tadragadi Eskimo tribe asi kamdongna kadaida chatkrafasano Anjikuni leki isingrasu loina ice olga leirivani aduga makhoina nga fabda siznaba hi adusu kangphalda loina leirami mioi singadu pat aduda karigumba iroiraga natraga mi ataina hatolga thadaramba oiragasu ice adu kairaga leiramgadavani police ki investigation gi madungina mioi singadu zona laktringi numit amma natraga ani gi mamangda satkiba amadi mangkiba oigini haina thazarami maramdi hui sing asi sada thaktana numit kharani di hingbangame aduga yumdagi thorakiba maikhu uduna taklibasina makhoisi ikui kuidringi mamangda chatkibani habisi takle police singi mafumdasu wang kyamde leirame dubu paukhumdi amata leiramde asumna thakya changna investigation tawru fawda paukhum amata phangdavadagi THOUDOK asi unsolved case oina close tawshinki madugi matung sahi 50 muk leiraga 1984 da Roger Bohr amadi Nigel Blandon na article amu iramki aduga THOUDOK asi alien singa soidana mari leinaramgani haiduna phongdokhi makhoigi article adu da phongdokpagi matungina makhoi anina Anjikuni lecture chatpa matamda sadan banupa amaga magi machanupa aniga thengnai aduga makhoina mafum aduda yamna toina atya mathakta karino khangdaba posak ama hek ui haina phongdorakhi wari asigi matungina THOUDOK asi alien singna mioi sing adubu faraga pukhiba oigini haina phongdokhi adubu article aduda irivadugi chapchaba proof til leitavanina wafam asi miyamna thajaba ngamlamde madugi matungda su mioi kana THOUDOK asigi maramda theories kyasu puthokna rakhi adubu THOUDOK asigi matung sahi chama helabasi phawda THOUDOK asi kamdangna thokhibana habisigi chapchaba paukhum leitri aduna ngasingasisu Anjikuni leki Eskimo tribe ki wari si mystery amu oiri